US na Ukraine da supply Tourakpa Himars Sijinnaduna attack Chathakhibada Russia gi anti-missile system na ngakthokpa ngamdre. US na supply Tourakpa multiple rocket launcher oiriba Himars Sijinnaduna Russia gi target kaya amada maipak na attack tawba ngamkhre haina official report amagi matungin na phongdok le. US gi Himars Sijinnaduna attack Chathakhibada da Ukraine Russian forcing gi thapna leriba target sing da maipak na attack tawba ngamle. M142 High Mobility Artillery Rocket System HIM ARS Himars asi US na mamangda Ukraine da thaba haurakibane. US na Ukraine da haukiba thadagi hauraga rocket system makhal asi pithaba haurakibane. Russia na thokdok thokpa maduda miyoi kaya amade yamlaba khusu khulai sing mangkhiba si yamna nungnang ningai di oire. Russia gi air defense system asi Himars missile sijinnaduna attack Chathakhibada matamda madu thengnanaba hotnabada nungaitaba leire haire. M142 High Mobility Artillery Rocket System ase haukiba thada United States na Ukraine da thaba haurakibane. Russia gi leriba military gi position thugaina hotnabada America gi khulai asi yamna chauna kanaba madi oire. Ukraine na khulai ase sijinnabana maram oiraga Russia gi air defense system na ningthijana ngakthokpa ngamdre. Russia gi oinadi lan asida masing yamlaba khusukulai sing amade miyoi kaya ama hana mangjakhrabane. Himars missile asina kilometer 100 faubugi changda target tawba ngamme. Nakal animaki oina masing yamlaba lanmi sing laikhidre. Tongan bo authority sing ge report sing dasu nakal animaki oina attack tawbugi chang asi manaba khallama da leire. Self proclaimed Donetsk People Republic ke official sing na haikhibada Stepan Okrinka village da Russia na attack Chathakhibada thokdokta miyoi ahum sire aduga taragani thoi asokapan nangle. Masi maruoina Ukraine na America dagi pitharakpa Himars Sijinnaduna attack tawkhraba matungda ni haire. Alsebaks amade Irmino village da suhauki bathangje numitage auraga attack yamna kanna satharakhe. Russian state television journalist Andrei Drenko na haikhibada nongmaijing numitasu Himars Sijinnaduna saha taraks amade Toresta attack sathakhe. Haujik mafam aduda pokhaiba amade maikhu chauna karakpa ure. Masi akibagi masak oibaga loinana khudong thiningai oiba phibam ama mayoknare. Ukraine gi company asina military base amade ammunition store singda mai pakne attack tawba ngamle. Russian Defense Ministry gi maikaidagi claim tawkhibada caliber cruise missile ani sijinnaduna mathau ningthina tawnabagi wafam su khangalakhi haire. Ukraine amasung Russia gi marakta yanaba khara purakhre. Turkey gi Istanbul da Turkey amasung United Nations gi mihut singsu yauduna gehu na chingba polam export tawbagi matangda Russia ga wari sanabada khara makhai khumang chawsinba ngamle haina Ukraine gi president Volodymyr Zelensky na phongdokhre. Ukrainian mihut na wari sanabada khumang khara chawsille haina aingonda pau pirakre. Aikoina United Nations ki Secretary General ga watana duna akupa marol ge yanaba purakani haina Zelensky na haike. Presidential Press Service na phongdokhiba matungina prithvi gi market ta chanaba polam sing phangana bagidamag Ukraine yamna kanna honari haina President thajaba pikhi haire. Russia na blockade tawsinduna thamba maramna Ukraine gi hithangpam singda laiba kaya gi jahas humdra rom gehu amadi atai polam kaya puthorokpa ngamdana leire. Ukraine na separatist region sing recognized tawba North Korea ga leinaba mari kakthatre. Ukraine gi nongpok ta Russia ga yanaba separatist singda makhoi gi republic sing adu Pyongyang na recognized tawrakhre haikhiba pungkhara gi tungda North Korea ga leinaba mari sing adu Ukraine na kakthatle haina sagolsel numita phongdokhre. Donetsk People Republic amasung Luhansk People's Republic hairiba sing adu atopa Russia gi khongbu Syria na haukiba thada recognize tawkhibagi matangda North Korea na chap manaba khongthang adu lawrakhibane. Kipna matam kharagi oina Russia na khudum chanbani hairiba territory sing adu recognize tawbagi warebadu Ukraine gi foreign ministry na statement amada yaningda phongdokhe. Adugi paukhumda Democratic People's Republic of Korea ga leinaba diplomatic ki mari sing kakthale haina Ukraine na laukthokli haina statement adu na haikhe. Sel thumgi amasung political gi oina Russia da tangjaba leibak sing khak natana malem gi manungda Russia gi atopa khongbu amata makhata na leitre haina statement adu gi matungina Ukraine foreign minister Kulevana haike European leibak singa yanaba thangnaba Ukraine da February 13 da Russia na lal haukiba adugi hek mamangda masana republic singne laukthokhiba sing adu Russia na recognize tawkhibane. Russia na civilian singda target tawduna
terrorism ki thawong chathare Russia na military gi belu oidaba civilian gi location da attack chathaduna terrorism gi oiba thawong sing chathare haina Ukraine gi president Volodymyr Zelensky na phongdok le ngarang central Ukraine da leiba city amada Russia na missile strike tawduna yamdrabada civilian kun hatkre aduga marfu drarom hen bana sogapan nangkhre haire laiba kasigi president attack adu terrorism gi oiba thawong amani haina yaning da utkhre Ukraine gi national police na haikibada missile ahum na office ke building adu da pan khibaga loina na Benicia da laiba residential building sing amang ata thokhon ke hairiba mafam asi Ukraine gi capital Kyiv Khanongpok thangbada kilometer sani ga hompugani pan rom lapna chalaga laibani haire Black Sea da laiba Russia ge submarine amana Caliber cruise missile kaptuna Ukraine gi city aduda attack toksilakpadagi angang ahum yauna civilian kun sire haina Ukraine gi presidential office ki deputy head na phongdok le Russian military gi maiki dagi hidamatu ki matangda comment amata pikhide Ukraine gi president Volodymyr Zelensky na suggest tawkibo wafam amada attack adu civilian singda atamna target tawbane hekta malem gi laibak ni fugi lusing basingna Ukraine da war crime chathariba singi mathakta bizar tawba made investigation chathabada coordination pina bakhana khiba cherakta thawong adu chatharkhibani haire nungti numit khudingi Russia na civilian sing lepalaitana hatle masida Ukraine gi angang kaya amasu hatkrabane military gi value yaudaba civilian location da target torokliba se terrorism bi thawong ni haina Zelensky na phongdokre haire Russia amasung Ukraine hena smart oiba hena siningai oiba drone phangna bohonarakle Russia amasung Ukraine gi marakta songna riba lana sida drone plane angakpa phangna sijinnare lana si kuisilakpaga loina na laibak animak na hena smart oiba masung hena siningai oiba drone kaya phangnabagi lamjel tanarakle lana sigi footage ayamba drone camera dagi lobane masa khara komthokluba lanmi singda tuminna grenade thadaba mang taklaba city singge mathakta tuminna paiba target thugaibagi thabakaya drone sijinnaduna tawre itihas da suk chauna drone sijinnaduna lan songnaba mukta yaukhidri haire Russian amasung Ukrainian forces animagna amana amagi position khangdoknaduna artillery attack tawna bohnabada drone plane sijinnare tha kayamrum lan soknaba sida haujikte nakalani makta drone plane laisilaktre masina maram moiduna jam tawba yaroidaba advance oiraba drone fangna balamjel tanarakle Iran Russia da drone plane sa kaya pigadori haina United States na phongdokhibaduna lana sida drone gi awat pa yamna leire haibadu takle Iran na supply tawba drone singse Middle East da United States na supply tawba Saudi Arabia amasung United Arab Emirates UAE gi air defense system phaujin bangamle Middle East da Iran na siya militant group singda drone piduna target kaya da attack tawba ngamhanke Russian drone force haujiksu mapangal yamna leiramba yai adubu makhoi soktharakle masida Russia na landa kanai haiba khanglaba Iranian drone singi khudong chaba launa bohonrakli haina CNA military think tank ke Samuel Bendet kauba analyst amana haike Ukraine asu yamna thamna leiba Russia ge kaman amasung control facility singda Ukraine na attack tawba pamlakle masina khudakta leiraga sijinnaba yagadaba drone ge dabi yamna kansilakle makoina drone kayasu semdoktuna jamming changdanaba honori haina Bendet na haike Wathok lusilakibadage Sri Lanka Parliament manakta protester sing changlakpa thingnaba army gi tank sing thamkhre Sri Lanka gi president Rajapaksa resign tawkhre Singapore na Rajapaksa bu sangjafam piraroi report Sri Lanka gi president Gotabaya Rajapaksa parliamentary speaker da mahaki resignation letter email da thakre maramasina Singapore na Sri Lanka gi president Gotabaya Rajapaksa bu sangjafam piroi dawri haina official report amagi matungin na phongdokle yumja kaisa numita president Gotabaya Rajapaksa Singapore da private visit amada thungkhre mahak Sri Lanka dage Maldives ta siankraba matung makata na Maldives dage amuk Singapore tamna siankhibane Rajapaksa na Singapore da asylum pi na bahaijarakhiba natraga asylum pi khibage wafam di leitri haire aroi bada tabiri bapum namakpu thagachare